North East Para Sports Meet 2025 ta Saruk Yakhiba Manipur gi Para Athletes Singda gold medal nipan silver medal amadi bronze medal ahum phangduna CHAONA mai PAKNA Saruk Yakhiba ngamkhare Guwahati gi Nalapara Road Saru Sazaida Laiba Indira Gandhi Athletic Stadium da pangthokiba thasigi November gi tarik 23 gi hauduna kunmapon fauba Para Olympic Committee of Assam gi President Organizing Committee Riniki Sharma Buyan amadi Organizing Secretary Rajib Degi miteng makhada pangthokiba sports meet aduda Manipur gi Para Sport Squad ki oina apunba player masing kunmanga yaugani haina torambadagi laipaki oiba irang amadi flight ticket ki mamal puba thangba ngamdabana maram oiraga sumatagi para player tired official manga loinana escort ani ga punna miyoi 13 khakna Saruk Yakhi sports meet aduda legendary athlete and defending champion Khairakpam Joy Kumar Singhna F12 visual impaired gi category da shot put discus throw javelin throw 100 meter amadi 200 meter ga punna gold medal manga fangba ngamki second Northeast Para Sports Meet 2025 asigi oina sahi asida nauna khongdarakpa Naurem Chanchan Devi T20 category gi masanada 400 meter race da gold medal ama amasung shot put ta gold ama fangba ngambaga loinana long jump da bronze medal ama fangba ngamki defending champion MD Bahudin na F46-47 category gi 400 meter race da gold medal ama phangbaga loinana 200 meter race da silver medal ama amadi 100 meter da bronze medal ama phangba ngamki Hero Mano Singh F40-41 gi category da shot put masana da bronze medal ama phangba ngamki Naurem Somarendra Singh na SL4 category gi badminton masana da bronze medal ama phangba ngamduna apunba gold medal masing nipan silver medal ama loinana bronze medal ahum phangduna apunba medal masing 12 phangba ngamki Manipur Para squad ki chief di mission oina Saruk Yakhiba Dr. Kiran Yendrem Babna press ta phongdokibada Manipur da chahi ani makhai hena loisinba ngamdana leidiba conflict asina maram oiraga Manipur to Guwahati gi oina lambi da chatpagi khudong chaba amata leikidabaga loidana flight ki ticket mamal su khamthengna wangbana maram oiraga haidiba second Northeast Para Sport Meet 2025 asida overall champion oiba YABA adugi khudong chaba du mangbani haina phongdorakli masigi mathakta iramda Manipur gi oinadi atoppa state singda piriba facilities sing yauna phangdabata natana malemgi oina Para Olympic amadi Olympic anigi khenaba laitana thamliba adu Manipur gi oinadi uba fangdaba sinasu Para players kaya si namsinduna thambaga pangkhap oi haiba yai haina phongdorapagi mathakta Manipur gi Para Olympic asi Manipur gi oinasu sports quota da yauragasu Manipur state ki sports policy da yaudabana maram oiraga aduki mati khudong chadaba mayok nahanbani haiba wafam thamki